Hi guys! Mayroon si video sa side lagi hawara iruba loy da ngai riba ko. Mong pa da loy hugat li jeng heaven na mathi phaijal ler mi ba khangba phamung du puk sai sai ge adugi ai ngon da jup koi tai tai bu da iru ja anirak su lu ne ba ko inge ba ko khong je aduna moja hana upchal le do agoi sai wari imtang sanari da ne haba mathi phaijal lammi je aina di diaper sen birage na diaper ga pai duna leirabane ba ko ngaktang du da loy phaijal ler me do hugat kare du su do khara ma do ꯑꯩꯒꯤꯗꯤ ꯁꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦ ꯑꯃꯨꯛ ꯊꯥꯖꯤꯜꯂꯅꯤ ꯍꯟꯗꯛꯀꯤ ꯁꯦꯀꯦꯟ ꯍꯦꯟꯗꯩ ꯂꯩꯔꯛꯄ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦ ꯄꯨꯔꯥ ꯇꯣꯞ ꯇꯥꯔꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯁꯨꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯔꯛꯄ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯆꯨꯒꯁꯦ ꯑꯝꯇ ꯀꯣꯛꯊꯗꯦꯕ ꯈꯪꯕ꯭ꯔꯥ ꯁꯨꯔꯤꯗꯤ ꯏꯃꯥꯏ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯑꯉꯧꯕꯒ ꯑꯣꯏꯕꯅꯤꯅ ꯇꯣꯏꯅ ꯁꯨꯗꯕꯗꯤ ꯌꯥꯗꯦꯕ ꯑꯩ ꯃꯣꯖꯥ ꯈꯨꯃꯣꯠꯁꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯇꯣꯡꯅꯕꯩꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯝ ꯍꯥꯠꯇꯣꯛꯑꯅꯤ ꯐꯃꯨꯡꯁꯦ ꯂꯣꯏꯁꯟꯕ ꯀꯕꯣꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯍꯦꯚꯟꯒ ꯁꯥꯏꯌꯣꯜꯒꯒꯤ ꯇꯦꯗꯤ ꯕꯤꯌꯔ ꯉꯥꯛꯇꯅꯦ ꯃꯅꯤꯡꯗ ꯂꯩꯔꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝꯅ ꯕꯣꯝꯕꯣꯝꯅ ꯂꯩꯕꯤꯔꯛꯄꯣ ꯃꯄꯥꯟ ꯂꯩꯕꯤꯔꯛꯄꯣ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯑꯣꯜꯂꯒ ꯅꯝꯃꯦ ꯍꯥꯏꯗꯤ ꯁꯣꯝꯗꯅ ꯈꯔ ꯉꯥꯟꯕꯗꯣ ꯑꯗꯨꯝ ꯃꯥꯜꯂꯦꯅ ꯀꯣꯛꯁꯤꯁꯨ ꯑꯗꯨꯝ ꯂꯨꯊꯣꯛꯑꯕꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯔꯨꯔꯤꯉꯩꯗ ꯂꯨꯊꯣꯛꯍꯧꯔꯒꯦꯅ ꯀꯣꯛꯁꯦ ꯅꯨꯡꯇꯤꯒꯤ ꯂꯨ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯍꯥꯏꯗꯤ ꯂꯨꯄꯧ ꯌꯥꯝ ꯊꯨꯅ ꯊꯥꯡꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯀꯣ ꯑꯁ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥन ꯂꯨꯄꯧ ꯈꯨꯊꯥꯡ ꯑꯃ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯗꯥꯔꯛ ꯁ꯭ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯑꯦꯛꯅꯤ ꯁ꯭ꯀꯥꯔꯁꯅ ꯑꯣꯏꯕ ꯌꯥꯏ ꯑꯦꯛꯁꯦꯁꯤভ ꯁꯟ ꯑꯦꯛꯁꯄꯣꯖꯔꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯍꯣꯔꯃꯣꯅꯦꯜ ꯆꯦꯟꯖꯦꯁꯅ ꯑꯣꯏꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯗꯥꯔꯛ ꯁ꯭ꯄꯣꯠꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯒ꯭ꯂꯣ ꯑꯗꯨꯒ ꯏꯚꯟ ꯇꯣꯟ ꯁ꯭ꯀꯤꯟꯗꯣ ꯑꯗꯨꯒꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯅꯕ ꯑꯩꯅ ꯄ꯭ꯔꯗꯛ ꯑꯃ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯍꯤꯃꯥꯂꯌꯥ ꯗꯥꯔꯛ ꯁ꯭ꯄꯣꯠ ꯀ꯭ꯂꯤꯌꯔꯤꯡ ꯇꯔꯃꯔꯤꯛ ꯐꯦꯁ ꯁꯤꯔꯝꯁꯤꯅꯦꯕꯀꯣ ꯁꯤꯁꯦ 100% ꯑꯣꯔꯒꯥꯅꯤꯀꯦꯜꯂꯤ ꯁꯣꯔꯁ ꯇꯔꯃꯔꯤꯛꯅ ꯁꯥꯕꯅꯦ ꯑꯗꯨꯒ 10% ꯒ꯭ꯂꯥꯏꯀꯣꯂꯤꯛ ꯑꯦꯁꯤഡ് ꯑꯃꯗꯤ 2% ꯅꯤꯌꯥꯁꯤꯅꯥꯃꯥꯏꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯛꯁꯆꯔꯁꯦ ꯌꯥꯝꯅ ꯂꯥꯏꯠ ꯋꯦꯠ ꯑꯣꯏꯔꯒ ꯀ꯭ꯋꯤꯛꯂꯤ ꯑꯦꯕꯖꯣꯔꯕ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦ ꯁꯤꯒꯤ ꯁꯤꯔꯝꯁꯦ 2 to 3 ꯗ꯭ꯔꯣꯞꯁ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯔꯀꯨꯂꯔ ꯃꯣꯁꯟꯗ ꯐꯖꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣꯕꯀꯣ ꯗꯥꯔꯛ ꯁ꯭ꯄꯣꯠ ꯔꯤꯗ꯭ꯌꯨꯁ ꯇꯧꯕꯗꯣ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯅꯦ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯜꯅꯦꯁ ꯑꯣꯏꯕ ꯍꯟꯊꯍꯜꯂꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯐꯖꯅ ꯔꯦꯗꯤꯌꯟꯁ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯍꯟꯕꯅꯦꯕ ꯍꯥꯏꯗꯤ ꯁ꯭ꯄꯥꯗ ꯀꯣꯜ ꯄ꯭ꯔꯦꯁ ꯑꯦꯛꯁꯇ꯭ꯔꯦꯛꯁꯟ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯅ ꯇꯔꯃꯔꯤꯛꯀꯤ ꯃꯊꯧꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦ ꯁꯤꯁꯦ ꯇꯩꯕ ꯂꯣꯏꯔꯛꯄꯗ ꯒ꯭ꯂꯣꯒ ꯀꯥꯕꯅꯦꯕꯀꯣ ꯃꯥꯏꯁꯦ ꯁꯤ ꯇꯩꯕ ꯂꯣꯏꯔꯒ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯁꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯄ꯭ꯔꯗꯛꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯅꯥꯏꯀꯥ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯃꯗꯤ ꯍꯤꯃꯥꯂꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯐꯪꯕꯤꯒꯅꯤ ꯉꯁꯤꯃꯛ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯔꯒꯗꯤ ꯃꯤꯅꯤꯃꯝ 30% ꯑꯣꯐꯇꯤ ꯐꯪꯒꯅꯤꯕꯀꯣ ꯑꯗꯨꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯣ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯑꯗꯣ ꯀꯩꯝꯇ ꯇꯩꯔꯔꯣꯏ ꯁꯝꯁꯦ ꯐꯖꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤꯅ ꯁꯝ ꯀꯪꯕ ꯑꯃꯨꯛ ꯉꯥꯏꯔꯅꯤ ꯍꯦꯚꯟꯁꯨ ꯍꯧꯖꯤꯛꯁꯦ ꯃꯁꯥ ꯉꯝꯗꯦꯕꯀꯣ ꯀꯌꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯂꯣꯛ ꯅꯨꯡ ꯊꯨꯡꯗꯅ ꯐꯤꯚꯔ ꯇꯧꯗꯅ ꯈꯔ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯀꯤꯠꯆꯟꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏ ꯃꯥꯅ ꯆꯥ ꯂꯣꯜꯂ ꯂꯩꯔꯝꯃꯦꯕꯀோ ꯆꯥꯁꯦ ꯊꯛꯆꯜꯂꯅꯤ ꯆꯥꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯪ ꯂꯩꯔꯝꯃꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯝ ꯅꯨꯡ ꯍꯥꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀ ꯁꯤꯜꯂꯤꯉꯩꯗ ꯑꯗꯣ ꯍꯥꯎꯇꯕꯅ ꯈꯪꯕ꯭ꯔꯥ ꯏꯪꯉꯗꯤ ꯍꯥꯎꯇꯦꯗꯅꯀꯣ ꯆꯥꯁꯦ ꯑꯗꯨꯒ ꯈꯪꯗꯦ ꯈꯥꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯔ ꯂꯩꯔꯝꯃꯦꯕꯀꯣ ꯉꯁꯤꯗꯤ ꯑꯗꯣ ꯁꯥꯏꯌꯣꯜ ꯃꯅꯥꯛꯇ ꯆꯪꯉꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯂꯩꯐꯝꯗ ꯑꯗꯣ ꯁꯥꯏꯌꯣꯜꯅ ꯁꯤ ꯆꯥꯒꯦꯅ ꯍꯥꯏ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯗꯣꯏꯅꯤ ꯋꯥ ꯉꯥꯡꯉꯛꯀꯅꯣꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯁꯥꯏꯟ ꯑꯣꯏꯗꯣꯏꯅꯤ ꯑꯃꯨꯛ ꯆꯥꯒꯦꯅ ꯃꯌꯥꯗ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩꯇ꯭ꯔꯥ ꯑꯩ ꯏꯆꯥꯅꯦ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕꯅꯦ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯗꯜꯁꯇꯣ ꯑꯗꯨ ꯆꯥꯅꯕ ꯏꯁꯤꯡ ꯂꯨꯝꯕꯤꯕ ꯇꯧꯔꯤꯅꯦ ꯂꯨꯝꯕꯤꯔꯤꯅꯦꯕꯀꯣ ꯑꯁ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯅꯤꯅ ꯍꯥꯏꯅꯤꯡꯕꯒ ꯍꯥꯏꯕꯁꯦ ꯏꯜꯂꯜꯂꯦ ꯏꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯨꯝꯃꯅꯤ ꯁꯥꯏꯌꯣꯜꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯁ ꯇꯩꯁꯦ ꯑꯃꯨꯛ ꯀꯗꯔꯁꯦ ꯑꯃꯨꯛ ꯃꯥꯏ ꯆꯥꯔꯝꯗꯥꯏꯒꯤ ꯀꯗꯔꯁꯦ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯆꯥꯕꯁꯦ ꯈꯨꯐ ꯑꯃ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥꯗꯤ ꯆꯦꯟ ꯆꯣꯡꯗꯅ ꯌꯥꯝ ꯁꯥꯟꯅꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯆꯥꯕꯁꯦ ꯌꯥꯝ ꯊꯨꯅ ꯇꯨꯝꯕ ꯖꯥꯠꯅꯤꯗ ꯈꯪꯗꯦ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯃꯊꯥ ꯁꯥꯕꯅ ꯑꯩꯁꯦ ꯕ꯭ꯔꯥꯟ ꯄ꯭ꯔꯣꯃꯣꯁꯟ ꯑꯃꯒꯤ ꯑꯩꯁꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯩꯅꯣ ꯗꯦꯀꯣꯔꯦꯁꯟ ꯈꯔ ꯁꯦꯝꯃꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯑ ꯂꯩꯔꯨꯕꯁꯨ ꯁꯪꯗꯕ ꯑꯩꯈꯣꯏ ꯁꯥꯏ ꯊꯕꯛ ꯁꯪꯗꯕꯅꯤꯅꯀꯣ ꯍꯥꯟꯅꯗꯤ ꯕꯣꯝꯕꯣꯝ ꯂꯩꯔꯤꯉꯩꯗꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯝꯕꯅꯦꯕꯀꯣ ꯍꯟꯗꯛꯁꯦ ꯂꯩꯇꯕ ꯑꯩꯁꯦ ꯁꯤꯒꯤ ꯑꯁꯪꯕ ꯃꯔꯤ ꯃꯔꯥꯡꯁꯦ ꯈꯔ ꯄꯨꯊꯣꯛꯑꯒ ꯑꯦꯛꯁꯃꯥꯁ ꯇ꯭ꯔꯤꯗꯣ ꯁꯦꯝꯃꯁꯤꯔꯥ ꯀꯥꯏꯅꯒꯗꯤ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯍꯩꯒꯗ꯭ꯔꯥꯅ ꯑꯃꯨꯛꯁꯨ ꯈꯜꯂꯝꯕ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯁꯥꯟꯅꯩꯅꯦ ꯈꯪꯗꯦꯗ ꯄꯨꯔꯥ ꯕ꯭ꯔꯥꯟꯁꯤꯡꯁꯨꯀꯣ ꯃꯣꯏꯒꯤ ꯑꯍꯥꯏꯕ ꯍꯥꯏꯗꯤ ꯈꯔ ꯑꯃꯅ ꯀꯩꯝꯇ ꯍꯥꯏꯗꯕ ꯂꯩꯌꯦꯕꯀꯣ ꯈꯔ ꯑꯃꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯗꯒꯤꯗꯤ ड्रेस ꯀꯔꯤ ꯀꯔꯥ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯈꯥꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯁꯤꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯅ ꯃꯥꯡꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯇꯧꯔꯒꯦꯅ ꯈꯟꯕꯅꯦ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯊꯥꯗꯕꯗꯀꯣ ꯃꯊꯥꯒ ꯁꯥꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯏꯁꯤꯡ ꯁꯥꯔꯕꯅꯤꯅ ꯅꯨꯗꯜꯁ ꯑꯃꯨꯛ ꯍꯩꯔꯅꯤ ꯑꯗꯨ ꯐꯣꯟꯒꯤꯁꯦ ꯃꯈꯥ ꯑꯣꯟꯒꯤ ꯑꯩꯅ ꯐꯣꯟ ꯊꯝꯃꯤꯕ ꯃꯐꯝꯁꯦ ꯄꯨꯔꯥ ꯂꯩꯔꯝꯕ ꯃꯐꯝꯗ ꯑꯗꯨꯝ ꯉꯥꯛꯑꯒꯅꯦꯕ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣꯁꯦ
namgenabudi adum khanba haidi kai video namdoino di khangdaba aina adum aigi adum daily vlog se adum namgena mayamna adum daily vlog thagalon haidana ko daily vlog na nungaiba hele na adum haiba ko ado daily vlog oina bana adum namjangrabane ko noodles se ngahamuk sahalani sayol na taijong aina chathokhrani na pakatana mana sangbada ma hojik chatkhrido kai loba chatpo oirami fan loba chatpo oirami ama khutna paiba yaba fan machado du log chatpo oile mai to aduga ingna phane smai hom legre charamdai gi heitra ye ho taijo ingna bane ma tais hay am singbane deidi ai sam amuk pungkhatlage na tawre samje kangbadi am thuna kange haide ai samje am kuppebako aduduna samlurasu kangbadi am thuna kange hojikan yam ka hena yambase oidrabani to heaven je ningai tawre masaje khara nungai taba haitare lok nung thungeba park chatlaga sanabagi ko to nga nungdang chu putho uba haitare ne walking chatlini na maje moja tongdabida putho ureba ko gate fau tho ureba tu numito nungdang da nungsit sitpani na maje lok to tawgiba oibajani hidak pudi pithae ado park te am chaning heaven je nandabiga sanadana hainomga sanadana lengoi sanadana dum tawjabani bako ado ngasidi thoktre aduna aina mapana puthomi sanabadu yenghanbane atiyagumba yam phajale ma da aina video je ong thamaga nammebako yam phajale ramwani da to atiyaje phajadram yam pura singtrik ka senga thaga je thu alerame khambra video da tha uramtre aduna aina uhangena amuk tawbane taragi mathakta leije tha ne do mayam tha je smai lerame ado sayol ki do mullerame adai video je thambaje heaven jina hekta zoom bu tawsalako adagi phone jibu lamda bo imai pema kaino ne mana tawri mayam jiba pura khangde karim tham yadabini uradi tap paire pida adai mo ani smai sana halle sanahan mai heaven na ju yam chajaninge bu khambra ma cha yadabani na khangde machi manau chabdi ku pha ama dai sayol ju chab loraga phamungdong lai moi ani sanaminaba je hekta yade mayam bane hekta munbi bada khambra heaven na tumba je nungsidre ngaina nungsimandana video je mati ama dum namak bane bako ado hawaijar khoi mana lon bane bako hawaijar kai baki video mati ama yawramme sije dum hapchalake bako Hawaijar je lonbagi process to di pakna haptre buka haidi sigi hawaijar maruja akoi manipur da phangmodu nate ba akoi khangde swaida phangba kaidei no khangde yam thu na ju mulle bako mari mangar kamba da aduduga maru achowbodu adudu ju oi haidi hawaijar je maru je anobu oi jatne bako aduna maru je kaini hawaijar manam wa de namme phajana aduduga maru je phajabadi yawdabado admain oi bako hangtorage 1 2 3 tu smaina tawar lairame ado maru achobana number maru achobagi hawaijar oi taragasu adum tabado adudi oye marekse phone dadi kya udre bako asengmadi mareka adum yamna kabado adudo oiramme bako ado hawaijar je maru je macha aduna tawramagadi amu hena ju mawong mangadabane bako ado mawong je kya manba yawdra haitare maru achobun orbani na ado lelek lauraga manambudi phajare mayam ado heaven ju naribani na aide hawaijar je chadri ado chaba yarakanda ai chagem bombagumba kai tawraga adum hapcharake bako ado phajana naire manamga je aina manam je video namaga namane manam je khunung si makhangde umurok ningjang umurok leitabani na amuk bit je amuk kya leite bako ado video loisalage mayam mathangida ong thengnarase